Kiamgai mayai lekai sega lambidagi khagi bazar fawbagi sarukta paikhalakliba Imphal Ring Road Project asi Manipur lenga ke Revenue amasung Settlement Department na earmark tawramba mafamsingda adumak semgatpiyu haina maikai adongi miyamna appeal tawrakli hiram asigi matangda ngasi Kiamgai mayai lekai da pangthokpa pawgi mifam amada lekai asidagi Sandham Manohar koba miyoy amana phongdorakpada Singthanangai oiraba Imphal Ring Road asi Kiamgai pal ahanbidagi semba haurakli Ring Road sengbalakpadagi thabak asi Kiamgai mayai lekai sega lambidagi Khagi Bazar fawbagi oinadi Manipur lenga ke Revenue amasung Settlement Department na demarcation tawraba matung earmark tawraba mafamsingda adumak semgat sagatpagi thabak asi makha chathabiyu department sing asina paikhatlamliba thaurang asi Ring Road semgatpada yare haiduna tawramlabani masida Kiamgai makha lekai oinadi ayat apan amata leite demarcation tawduna earmark tawramlaba mafamsing asida Ring Road semgatpagi thabak asi makha sathabiyu haina Manoharna makha takhi amaromda pawgi mifam aduda saruk yakhiba Kiamgai mayai lekai dagi Maurangjam Gunindro koba miyoy amana phongdorakpada Imphal Ring Road Project asi maikai asomgi miyamna mapung phana saugatli haujak Ring Road sembagi thabak hauriba asi nongju pantha laktringaida loisinaba adumak makha chathabiyu Manipur lenga ki mari leinaba department na demarcation tawduna earmark tawramlaba mafamsing asida Ring Road asi semgat sagatpiyu haina mahakna makha takhi Imphal Ring Road haidana yamna kanna khogi palhan bidagi Kiamgai palhan bidagi sangat sagatpa haubirai hariba sangat sagatpagi thabak haurei basida Kiamgai melaikai gi sega lambidagi na akhogi waikhong khongnang phawbugi manungda leiriba akhogi misam miyamna Revenue Department amadi settlement na iroi loibo ena khogi masibau loksan ma yare haidana settlement amadi revenue na yamna fajana mari chumna earmark tawbiramaba demarket tawbiramaba hariba jaga sidana akhogi nakanda akhogi lambigi yelomda leijariba akhogi Kiamgai melekai prajana ayetpa athingba apanba amatta pijade earmark tawraga thambiramaba sarkar tambiramado yamna thuba matang manungda thabak oina paikhat piro haibaji akhogi praja miyamgi kholaw koi sarkar na government na leibaki phanaba amasung praja gi phanadaba akhogi Ring Road Imphal Ring Road sembireise khoi yam Thagatsai Sagotsai Tawbadabu Masigisi Akoina Siembaju Hobire adu Siemba Hobibasi Sigiji mu makha chathabiraga akoida ngasagi nakai sengba ma mayamgi phanaba toropanina akoisu sagotsai adu masin nongju nungsa lakringeda akoi loisan binaba ai akoigi sigi akoi ngasi press meet si sinnaw mayamgi mamangda akoigi press ki mateng lojaraga ai sima akoigi praja mayamgi maikaidagi ai sima mayamgi bulaki oina ai si wafam si mai thamjari